Kuki Zo MLA taret Yaona Kuki Zo phurup ki meeoi singna separate administration demand Touduna ngasi New Delhi gi Jantar Mantar da Wakat Meepham Phamkhre. Wakat Meepham aduda henglaf AC gi MLA le jamang haukip. Churachandpur AC gi MLA LM Khote. Saikot AC gi MLA Paulianlal haukip. Singat AC gi MLA Chinlun Thang. Tipaimuk AC gi MLA Ngursanglur Sanate. Thanlon AC gi MLA Bungjagin Balti amade Tengnopal AC gi MLA Letpau haukip na saryaki. Wakat Meepham aduda Kuki Zo MLA singna Kuki singi oiba separate administration ama lingnaba wari sanabagi thabak sing khongjel yangshin halu. Kuki singi oiba tonganba legislature ama Yaona union territory ama semba Manipuri afaspa 1958 makha tana thamba amade central funding sing chingi mafam singda tokhaina piyu haibina chingba sing demand tauki panba yabadi tha sigi amada Kuki Zo MLA tarana Kuki Zo singi oiba separate administration ama piba haibu wafam Yaona tongan ba demand yauba memorandum amasu Prime Minister Narendra Modi da pishin kibani.